Manipur Top Channel की मैकेडी की मैम अनौनव इपाउसिंग अपडेट पीदुना लाक्सरिंग असिसु गवर्नमेंट ऑफ मणिपुर होम डिपार्टमेंट की अक्टोबर की तांग मरी इंग लिसिंग अनिगे कुनगा मथोइद ऑर्डर अमा थोखरे करी ऑर्डर करमनो हाबदु मैम येंग तमिनसि मणिपुर दा दुमक नाइट कर्फ्यू सथदुना लाक्लिए दुगा नाइट कर्फ्यू सि स्टेट पुनमक्ता सिन थुंग स्टेट्स की मफम पुनमक्ता अक्टोबर की तांग कुनगा मथोइ फावबा सतनरगनि हाइना ऑर्डर सिना मखाताना सुपल्ली अदुगा माइगी अहेन बाहाइबदी सना कंगलोन सिंग करम अदुगा करम कोमथोकलिबा हाइबिसकी मतंगना म्याम तमिनसि अहानबदा सोशल गैदरिंग गुंबा तवसी ऑर्गेनाइजर नत्रगना होस्ट अदुना कोविड एप्रोप्रिएट बिहेवियर ngakna samna hairabada face mask kumbo opiba aduga mahaki maintaining physical distance mi amaga amagi marakta thambiba adugumlaba gathering adu open halls amasum space ohenba aduga मधुदा पुलिबा मियोय सिंगदु 50% कैपेसिटी दिगी हाइ मागी होल नत्रंग स्पेस दुगी येंगा कान 50% कैपेसिटी दिगी हेना पुंदबा हाइना सुपीरी अमरमदना रिलीजियस प्लेसेस सिंगसु कंसर्न अथॉरिटी सिंगना अदुमा कोविड एप्रोप्रिएट बिहेवियर ngakna पांगथोकपा याहनबा सिदसु अयाबा पीरे दुगा सुंगै सुदना मफमदुदा फेस मास्क उपा अदुगा मी अमगी मरक्ता maintaining physical distancing thamba devotees khudimagna temple church mokta hairibising si sanagadabani aduga maki hall natragana space maki religious gathering gedugumba benu mafam aduda suni aduga hairiba mafam aduda maki sumnatagi hall natragana space tuda 50% capacity khatama miyoi sing punbagi ayabani piribasi ahum subada night curfew si myam नुमिदांगी पुंग निपान ग मखाइदगिना अयुकी पुंग मरी फावबा स्ट्रिक्टली सनागदुरी मरी सुप पॉइंट स्टेट असिदा सनागदबा एक्टिविटीज परमिटेड सिंगदु मखागी एनेक्सर सिंगदे पीरी अदु करिंग करम हाइबदु मिनेसेदुगा डिप्यूटी कमिश्नर सिंगना दका ताबु खुदिमा ऑर्डर इशू तौगदबने हारी अमसुम सुपरिटेंडेंट ऑफ पुलिस सिंगना दका ताबा एक्शन सिंग लखटकदबनी हाइना ऑर्डर असिनासु मखाताना पल्ली consolidated list of permitted activities myam se annexer se pidi karama suno permitted pidi bisi myam yang minersi ahan bada government offices PSUs and other public utilities da pidi ba magi permitted sing sikari no habisi myam yang minersi ahan bada all secretariat departments amasu Manipur government offices amasum office of the government of India singi normally function tawbigi sam I office kumba amasum physical attendance of all employees singi covid appropriate behavior amasum precaution san section jana sugumba hangdokpagi aduga normally functioning tawbigi ayaba pire amaromdana Imphal airport su adumak magi staff sing passenger sing satok sasin tawbada movement tawbada amasum remain open oregani permitted tawkhre amaromdana bank insurance office kumba amasum postal office asugumma singsu normally dum function tawi agre hanade akakna ba pungsing khra ta holamane du hojikti normally hanagumna dum function tawi ge ayaba pire adu ATM services haibadi koi gi ATM da case kum refilling to ba asugum gi so ayaba dum piri amasum all establishment of print and electronic media makoi gi personal singsu satok sasin tawda ayaba pire health amasum welfare services ta karam ayaba pige habadu myam mi eng taminasi healthcare facilities sing hangdokpada ayaba piri sigi manung sida animal healthcare sing hospital gumba clinic gumba nursing home gumba masum makogi healthcare workers sing satok sasin movement awuda su ayaba piri amaromdana pharmacy khudimaksu hangdokpada ayaba piri sigi manung sida veterinary medicine yonba sing su selling tawu sing su ayaba piri aduga optician singi oiba hangdokpagi magi matam si ayuki pung mapandagina numidang waramgi pung mga fawba hangbagi ayaba pidi optician singyoina atopa mana COVID-19 vaccination gi aduga COVID testing gi amasu medical emergency guma satuk sasin tawbagi ayaba pidi amaromdana child protection services gumba orphans child homes observation home etc asiguma singso ayaba pidi amaromdana home delivery services si ICDS natragana ICPS ki manungda leiba supplementary nutrition for children's pregnant amasum lactating mothers kuma siguma singi home delivery tawgi so ayaba pidi mathangdana agricultural horticulture animal husbandry amasum fishery activities sing da karam ayaba pige habadu myam yengminasi
all agricultural and horticultural fish farming poultry animal farm activities sing ayaba piri aduga opening of shop and establishment dealing with inputs like fertilizer gumba seeds gumba pesticide gumba mechanical tools fish feed amasum animal feed gumba sigumba singi dukan sing hangbagi so ayaba piri mathangdana mu shops and establishment singi mu karang ba ayaba pige habdu myam miyeng taminasi rice mill gumba bakery gumba COVID-19 gi magi COVID appropriate behavior ngakna hangdokpigi ayaba pire aduga petrol pump gumba LPG outlet gumba makhoi staff LO CL gi satok tasin tawbada adumak ayaba piri aduga all standalone shop haibidi samna harabda construction gi materials sing yon mamyoi haibidi sanitary gumba marbles gumba tile gumba granite gumba hardware electrical item cement stationery etc sigi haibidi sing si pauna bazar gi amasum thangal bazar gi outside the located tawba siguma sing se ayuki pung 3 tagina numidang weram gi pung 5 phawba hangbi ayaba pidi amaromdana workshop singi magi hangbi ayaba pibisi all vehicle workshop singi ayuki pung 8 dagina numidang weram gi pung 5 phawba COVID appropriate behavior ngakna hangbi so ayaba pikre aduga local vegetable vendors singi hangbi ayaba sina ayuki pung 3 tagina numidang weram gi pung 3 phawba magi local da laiba yonba sigumugi su ayaba pire o hanagumna mahaki matam khaibdu du khaidre numit khudima adum hangbi ayaba piri bene duga vegetable vendor famlibu miyoi singduna amagi marakta famnabigi sangsi 6 feet lapna space thamgadabani zo hairi aduga matam punamakta face mask upkadabani aduga moigi phambigi space tu district administration mark togodabani haina su thamli amaromdana local grocery shop kumbasi ayuki pung 3 tagina numidang weramgi pung 5 phawgi hangbi ayaba piri aduga shop sing haibidi selling fish nga gumba yonba poultry gumba amasum poultry product kuma tawbu singsina ayuki pung 9 tagina numidang weramgi pung 5 phawgi hangbi ayaba piri aduga dukan sing sanggong gumba fresh milk gumba adu milk product gumba yonba singina numit khudingi hangbi ayaba piri mokhi hangbi matamna ayuki pung 6 tagina nungthingi pung 2 phawgi matam sida hangba yagani so hairi aduga wholesale shop sing hamna haibda grocery gumba amasum food essential gumba bazar amasum masjid road ta leibisingi hangbi magi matam ayaba pibisi ayuki pung 3 tagina nungthingi pung 5 phawba as per schedule makhar schedule piri schedule sigi matungina phamba hangbi ayaba piri schedule sing si ma'am sigi video sido oina hapsarage aduga magi hotel for lodging gi sigi mai aduma hangbi ayaba piri duga restaurant gumba cafe gumba singi su ayuki pung 10 dagina numidangi pung 9 phau hangbi ayaba piri covid appropriate behavior ngakna duga mahaki lagliba customer singdu sabagi wo oirasu restaurant manung du magi ladiba restaurant natragana cafe tugi capacity to 50% mak phambagi ayaba piri aduga home delivery gumba good and services food item vegetable grocery gumba medicine gumba sigumba e-commerce platform sing sigi sigi home delivery satpigi so ayaba pire aduga private security services ki so ayaba pire aduga food processing unit sigi manung sida manufacturing unit in industrial estate asigi so ayaba pire aduga mineral water manufacturing and distribution sabagi genthopigi mineral water singi so ayaba pire aduga vehicle showrooms amasum servicing center sing si vehicle yoina ayuki pung 9 dagina numidang weramgi pung 5 phawgi ayaba piri aduga shopping mall gumba sina ayuki pung 10 dagina numidang weramgi pung 3 phawba aduga si ayaba piri bisina mayam magi customer sing si mall manung na sanghan bada limited ohenba amasung covid appropriate behavior nga angadabni hanis pali aduga gymnasium gumba fitness center gumusna ayuki pung 5 dagina ayuki pung 10 phawba covid appropriate behavior nga na hangba yagari haidi aduga brick stone crusher gumba amasum furniture manufacturing gumba sigumba unit sing si su covid appropriate behavior nga na hangba yagani haidi aduga ima kaithel ahum amasum temporary market pauna amasum thanga bazar da riba sing si makhoigi makhada piriba subject sigi matung ina hangba yahange dori dugi mai sigi subject si myam sida hapsarage myam miyeng taminasi market kaithel sing accept the above mathakisi natabida 50% capacity da hangba ayaba piri aduga magi concerned district administration na
physical distancing ngakna tawanggaduri duga makhoi singi sungjoi soidana mask upna basu hairi aduga public transport bus kumbasi bus tugi 50% capacity digi hena pubu yahalodri duga passenger kudimak driver amasum helper singsu sungjoi soidana mask upkadabani amasum police amasum district administration na magi capacity limit to compile tawgadabani haina su sinapali Aroiboina construction activities subject to on-site stay agreement of worker. Magi ayaba PDB si ma'am yang minasi GA activities of RDPR ne, railway project ne, NHIDCL project ne, ADB project ne, NDB project of PSED ne, PMGSY of RDPR ne, National Sports University ne, Smart City project of Mahut ne. Other important project of the government aduga private construction work singsu ayaba pidi haina project piduna thadurakli background siam nile myam sigi damakta myam warau biroi amasu makasa ta jarakpoina myam ngasi phongki bisi phong singdigi editorial kalam digi amakatang lokhachara kana myam na thamjaramge myam loifokta minasi haina su channel sigi meke digi myam na thamjari aduga ngasi thamjagaduri editorial kalam digi lokhachaba content sigi maming sin myam Abon mai miat ki total shutdown wathok marak sida miat pasing tumina lairamgani khaloi haiba sigi editorial kalam sini myam na share tawjagaduri bisi myam yeng taminasi laiba ama sakhwat hanbada ban natragana blockade haibisi khwai digi tamthiraba yekna ba mani manipur na sanglaba sahi kaya ama sakhwat pagi mangam san mangam kidaba sisu ngehak leitana kaukhiba ban blockade total shutdown haibina singba mayam asinani Democracy satpa leba amadabu nimit samarum economic blockade sathakibadu Manipurani adubu singilamda laingak yaukidaba amasum law and order ngakpa ngamkidabadagi tholakibani matamaduda thokiba taukiba mayamadu ningsingluragadi singilamda NSN ayamna maningtamna Manipurda palakpa kuiri habiyai makoina tauriba makai yaba hailiba makai inbiba makoina pamgadaba adudang khalaga tawbiragadi lainga amada makhoina karimata tathi tawoiba mi yeng loi lainga aduna su singi lamda ingna sikna leire irang thoktre haina lakthok ngamgani adubo sakyeng mingselamagi mamangda phamlaga ayhaki phibamasi karam tawribagi haina munna yenglagadi khudimak uba masum khangba ngambagumna singi lamda Thangai sengna lainga asi yauribra law and order ningthina ngakpa ngamlibra amadi singi miyamna karamna hinglibagi haibadu mit oisilaga minute manga khaktang wakhal khanthabada khudima uba ngamgani singi lamda lairiba civil society organization khudima miyamgi oide lainga kisu oide mapu panbadona kanagumba kharagi makhada salaibadona tai mapu aduna hairakpa wafam sing adu tamak Tauduna makoi goiba apongba lainga ama singi mapam ayambada salairaga lei punamasi leba sigi intelligence bureau Manipur lainga ki intelligence amasum state police ki mako oriba DGP na khangi adubo makoi na khangni bising adu tuminna laisili usinade kangbu aduda kai haururaga mana manin nairakani haina lauduna police pangna ba thabak tawi mamai thangdadi police ki moral yorakti Makoi ki tawgadaba mathawadu fawba kawkre masimak handaki Tamenglong district headquarter da police personnel miyamgi mamangdagi athuwan abonmai pharga pukhibada yenglaga lehokibaduni masina taglibadi singda lengak leitre law and order ngakpagi thawdang laudre haibasini tamthiraba mihat aduda chenariba singadu kana no putho amasum Tamenglong district ki DC amadi ASP thabak suspend taw haiba demand tawraduna abonmai hatkibaga mari leinana semkiba jesina Manipur pumba total shutdown lokthokli JC ki khongjang asi tampakta leiba mahairoi lupsing civil society organization political party kaithel phambi ima ibel sing amasum laikai da leiba club organization kayana sagolakli adubu laibak thibadi Kauriba total shutdown asi Nagagi civil society organization ayambana sagwatle haibitadi amasu maruoina United Naga Council Naga People Friend Zirarong Union singba Nagagi maruoiba organization singna tamthiraba mihar asi condemn tawrakpa thingnade
Tamenglong district su tungan civil society organization kaya marum lairibani masigi su mathakta search ki lusingba kaya mathau tawribani makhoigi maikei digi su wafam amata phongdorakidaba haibisi miyat asigi marumda kana leibigi haiba mayek yamna sengi miyat asigi matangda satakhiba total shutdown amadi tungan ba makal gi khongjang singasi karigino haiba taragadi kanaguma kharana mi amabu police ki mamang digi pharaga pukibaduga numthangna makok sugairaga hatkibada sienariba singadu kanano kanagi yathangna thabagadu tawkibano haiba potho haibani masigi sumatakta sienariba miyoi singadu fawaduga leiba asigi logi makhada sairak piyo haibasini asigumba demand si tawduna manipura ban tawba haibasi थौदोक्तुदा सेनरिबिसिंगिदी ख्वाइदिगी आसावबि ओइफम थुई मखोइना सिगुमा मखलगी बन असि सौगटप यारोय हैना थिंगलमगनी मसिगी सुमथक्ता मियारसिगी मतंगदा कनामतना यानिंगदब फोंदोकप यारोय हैदुना नगासिंगना नमना ताबा मफमसिंगदा अथिंगबा थमलंगनी मियारसि असुंब मिहानी हैना मियामदा यौहोननबा मसिन मेलमगदबदु लैंगाकना खंगलमगदरा protest tawba yauragadi imung tumna hatkani police na nakhoi bukanma ngamloi haiba kham thengna aki tujungma piba wafam kya phongdok lamgani masina maram oiraga miyat asi yaningde haiba khulaw singi lup singdagi laktabu oiramgani haiba yai matang asida panjaningbu wafamdi miyamgi khulaw maning tamhandanaba miyat pasing tuminna leiramloi irang asi namthaba yanaba akanba sapu piramgani amasum aki tujungbu wai hairamgani imung manungda phawba police ta wakat khiba sirol adu lautho hairakpa phawba yaribani haijaningi haiba ngasigi editorial column sini myamna thamjari besi duga myam pathok sagi bi so khiba lan khiba kya yaur se myamna ngang pi gani duga matam gi marui be i pausing leptana myamda update pi jarake haina channel sigi meke digi su myamna thamjari and thank you.